Drug yontok yonsin tawba mi amaga mingmanay hayduna THOUBAL COMMANDO gi team amana yamlaba sel pubikre haina victim aduna mari lainaba mathak thongbo officer singi pukning jingsilakli. National Voters Day ngasi lebak sin mathungna pangthokna khrei haukiba chahi lisingani taramathoi dagi pangthokpa haukiba National Voters Day asi Election Commission of India linkhatkhiba numit January thagi tang 15 khudingi pangthoktuna lakli. Lebak asigi oina President Ramnath Kovind na saruk yaduna New Delhi ta pangthokani. Hayeng pangthokadawriba Republic Day thauramga mangoinana pamdaba thaudok thoktanaba lawkhalakpa section thaurangi saruk ama oina ngasisu HATTA Golabati gi akoibada thiba humbagi thabak sathakhrei Imphal East District Police ki Additional SP Roning Mayeng Bamgi Luching Makhada Imphal East Police Commando gi team amana yum humdra rom da changduna mioi chamaga kunthra manga rom verification sathaki. Nakalamaramda Imphal West District Police na su thangmai ban yumnam laikai maisnam laikai amadi sinam laikai gi akoiba mafam singda thiba humbagi thabak sathakhrei ngasi ayukta chathakhiba thiba humbagi thabak aduda Imphal West Police Commando gi kangbu amana yum chama humphurom changduna mioi chanirom verification sathakhi mipham mipun gi paudi leite. Malem gi oina COVID-19 positive oiba missing crore mapan lakh marifudara mathoi lising humdrani panga chamnga supna mari sukrei laina asina maram oiduna laikhidaba missing na lakh kunmathoi lising kunmapan ga chama kuntrani pan sukrei India gi oina hauzik phawbada positive oiba mioi crore ama lakh taruk lising yankhai mari ga chamnga kuntra humdoi sukrei amadi laikan nabangamdana COVID-19 na maram oiduna laikhidabana mioi crore ama lising yankhai humdoi ga chahum kuntra mapan sukrei. Apunba sinmi lupna sinduna ngasi mafam anida nipalak suba ima THOUGAL numit amadi ani suba ima THOUGAL numit pangthokhrei lup asiga sinbal laima development committee ga khusamnaduna ghari makhalekai community hall da nipalak suba ima THOUGAL numit amadi lup asiga sangai pro naharol club ka khusamnaduna sangai pro community hall da anirak suba ima THOUGAL numit pangthokhi. Kwakta amasung Moirang Municipal Council anigi Government Nominated Ward Development Committee member nifunithoi okpagi thauram ama Modi Bhavan Moirang da BJP Moirang Mandal amadi BJYM Moirang na sinduna ngasi pangthokhrei. Afrila SXR 160 scooter ngasi TOMTV ki editor Jitningom bana haunabi matung ina launch tawkrei ngasi thangwai banda leiba Tulsi Motors da pangthokhiba thauram aduda nauna puthokpa Afrila SXR 160 launch tawki. RKBY gi makhada chahi humdra rom gi mamangdagi leiraklaba Ningomthong Rural Market ta matam ga chunaba mawongda semjenduna ngasi IPR Minister Thongam Biswajitna maikhum hangduktuna miyamda khusinnakrei.